ꯃꯌꯥꯝ ꯉꯁꯤꯗꯤ ꯏꯊꯟꯇ ꯆꯥꯕꯅꯤꯅ ꯑꯆꯝꯕ ꯉꯥꯛ ꯆꯥꯁꯤꯜꯂꯛꯑꯒꯦ ꯉꯁꯤ ꯑꯩ ꯆꯥꯗꯣꯏꯁꯦ ꯆꯥꯛꯅꯦ ꯁꯤꯡꯖꯨꯅꯦ ꯕꯣꯔꯥꯅꯦ ꯑꯂꯨ ꯁꯥꯛꯅꯦ ꯑꯗꯨꯒ ꯀꯩꯅꯣꯒ ꯌꯦꯔꯨꯝ ꯐꯨꯠꯄꯒ ꯑꯗꯨꯗꯤ ꯀꯥꯟꯗꯦ ꯏꯊꯟ ꯆꯥꯗꯕꯅꯤꯅ ꯋꯥꯒ ꯉꯥꯡ ꯂꯩꯔꯣꯏ ꯑꯗꯨꯝ ꯖꯣꯔ ꯖꯣꯔ ꯆꯥꯁꯤꯜꯂꯛꯑꯒꯦꯀꯣ ꯀꯣꯕꯤ ꯁꯥꯛ ꯍꯥꯟꯅ ꯍꯧꯔꯁꯤ ꯍꯥꯎꯇꯧ ꯃꯥꯟꯗꯕ꯭ꯔꯥ ꯃꯁꯛꯁꯦ ꯍꯥꯎꯅꯤꯗ ꯃꯃꯥꯡꯒꯤ ꯑꯣꯛꯀꯤ ꯆꯦꯂꯦꯟꯖꯇꯣ ꯑꯃꯨꯛꯀ ꯍꯟꯗꯧ ꯃꯥꯜꯂꯦ ꯅꯍꯥꯟ ꯏꯃꯥꯟꯅꯕꯗꯣ ꯃꯌꯨꯝ ꯌꯧꯕꯒ ꯃꯦꯁꯦꯖ ꯊꯥꯔꯛꯑꯦ ꯃꯌꯨꯝ ꯌꯧꯕ ꯅꯠꯇꯦ ꯅꯣꯡꯉꯥꯟꯕꯒ ꯑꯃꯨꯛꯀ ꯍꯟꯁꯤ ꯃꯥ ꯌꯥꯝ ꯇꯨꯝꯕꯒ ꯌꯥꯗꯕꯖꯥꯠꯅꯤ ꯄꯦꯟꯗꯕꯩ ꯐꯤ ꯄꯥꯏꯀꯣ ꯑꯩ ꯐꯤ ꯄꯥꯏꯗꯦ ꯍꯥꯏꯕꯗꯣ ꯃꯃꯥꯡꯗ ꯐꯤ ꯑꯗꯨꯝ ꯄꯥꯏ ꯚꯤꯗꯤꯑꯣ ꯑꯔꯝ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯊꯥꯡꯒꯠꯂꯛꯇꯕꯅꯤ ꯚꯤꯗꯤꯑꯣꯗ ꯀꯠ ꯇꯧꯕꯗ ꯑꯗꯨꯝ ꯌꯥꯎꯍꯟꯈꯤꯕ ꯑꯇꯩ ꯊꯣꯛꯑꯗꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯃꯃꯥꯡꯒꯤ ꯆꯦꯂꯦꯟꯖ ꯇꯧꯃꯤꯟꯅꯕꯗ ꯗꯤꯇꯤꯌꯥꯗ ꯍꯣꯃꯣ ꯃꯥꯜꯂꯤ ꯑꯗꯨ ꯃꯥꯜꯂꯤ ꯀꯥꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯥꯏ ꯁꯝꯗꯣ ꯑꯩꯈꯣꯏꯔꯕꯗꯤ ꯍꯥꯏꯕꯨꯗꯤ ꯍꯥꯏꯕꯀꯣ ꯁꯪꯖꯜꯂꯨꯅꯨ ꯆꯞꯄ꯭ꯔꯤ ꯃꯥꯜꯂꯦ ꯈꯣꯠꯂꯦꯅ ꯑꯗꯣ ꯍꯣꯃꯣ ꯃꯥꯟꯕ ꯋꯥꯅꯤꯍꯦ ꯃꯥꯟꯕꯨ ꯃꯥꯟꯕ꯭ꯔꯅꯦ ꯃꯥꯕꯨ ꯃꯥꯟꯗꯕ ꯍꯥꯏꯗꯀꯣ ꯍꯣꯃꯣ ꯃꯥꯟꯕ ꯋꯥꯅꯤ ꯑꯗꯨꯁꯨ ꯁꯥꯊꯤ ꯁꯥꯊꯤꯕꯅꯦ ꯃꯤ ꯑꯉꯝ ꯑꯔꯥꯏ ꯈꯪꯗꯕ ꯃꯤ ꯁꯤ ꯅꯥꯅꯤ ꯀꯤꯗꯝ ꯑꯔꯥꯏꯕ ꯅꯠꯇꯦ ꯀꯥꯔꯒꯁꯦ ꯑꯗꯨꯝ ꯆꯣꯡꯊꯣꯛꯏꯁꯤꯅꯦ ꯍꯥꯏꯗꯤ ꯃꯁꯛꯇꯣ ꯃꯥꯟꯗꯕꯅꯦꯕ ꯑꯗꯨꯝ ꯇꯧꯕꯅꯦꯕ ꯏꯃꯥꯟꯅꯕꯅꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯆꯕꯗꯤ ꯅꯠꯇꯕꯀꯣ ꯅꯩꯕꯅꯤ ꯀꯛꯆꯦꯡ ꯃꯈꯣꯟ ꯁꯥꯔꯕꯒꯨꯝ ꯇꯧꯔꯤ ꯂꯥꯁꯤꯁꯨ ꯌꯦꯡꯍꯧꯗ꯭ꯔꯦꯅꯦ ꯌꯦꯔꯨꯝꯁꯤꯗꯤ ꯍꯥꯎꯋꯦ ꯑꯇꯩꯗꯤ ꯈꯪꯗꯦ ꯕꯣꯔꯥ ꯃꯌꯥꯝ ꯂꯧꯁꯜꯂꯦ ꯃꯤꯗ ꯋꯥꯒ ꯏꯉꯥꯡ ꯉꯥꯡꯉꯨꯔꯦ ꯉꯁꯤꯗꯤ ꯁꯣꯂꯣ ꯑꯗꯣ ꯃꯌꯥꯝ ꯃꯊꯪꯒꯤ ꯃꯥꯅ ꯆꯦꯂꯦꯟꯖ ꯍꯟꯁꯦꯅ ꯍꯥꯏꯔꯛꯏꯁꯦ
ꯆꯦꯂꯦꯟꯖꯁꯦ ꯃꯥꯅ ꯉꯝꯈꯤꯗꯧ ꯃꯥꯟꯕ꯭ꯔꯥ ꯍꯟꯗꯛꯇꯤ ꯑꯩꯅ ꯑꯗꯨꯝ ꯉꯝꯗꯧ ꯃꯥꯟꯕ꯭ꯔꯥ ꯆꯦꯂꯦꯟꯖꯁꯤ ꯁꯨꯝ ꯇꯧꯕ ꯃꯤꯗꯤ ꯁꯨꯝ ꯁꯤꯟꯕ ꯑꯩꯗꯤ ꯁꯨꯡꯁꯤꯟ ꯁꯤꯟꯗꯕ ꯐꯖꯔꯅꯤ ꯈꯜꯂꯦꯒ ꯑꯩꯗꯤ ꯃꯣꯟꯗꯨꯝ ꯃꯥꯜꯂꯒ ꯀꯩꯅꯣ ꯁꯥ ꯉꯥ ꯅꯠꯇꯕꯩ ꯆꯥꯕꯁꯤ ꯖꯣꯔ ꯖꯣꯔ ꯄꯥꯏꯁꯤꯜꯂꯦ ꯉꯁꯤꯗꯤ ꯂꯣꯏꯔꯦ anh tôi xin là bên rồi mà ha đấy là rồi rồi sẽ léo xin nữa Bây giờ mình đi solo đây thân đó, quang ngang bằng bây giờ là phải sai bây giờ sang đây là sẽ lấy cái gì đấy, mà thằng video gì đi game là challenge là cái nó kiểu tao là cái đúng cái mà nó car xuống bây giờ là full liền cái đi ấy mà khá là liền sẽ lòng hấp dẫn lắm cái, ya thì đúng biết đúng